ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯏꯄꯥꯅ ꯑꯇꯤꯌꯥꯗ ꯉꯪꯔꯥꯟꯅꯅ ꯂꯤꯈꯠꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯑꯍꯥꯡꯕ ꯑꯁꯤꯛꯄ ꯑꯇꯤꯌꯥꯗꯨ ꯎꯆꯦꯛꯁꯤꯡꯅ ꯃꯀꯣꯜꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯀꯣꯏꯁꯥꯟ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ꯫ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯏꯇꯥꯎ ꯇꯣꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯜꯍꯟꯕꯤꯌꯨ ꯏꯃꯥ." "ꯍꯥꯏ, ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯣ?" "ꯅꯠꯇꯦ, ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯦ, ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯃꯤꯒꯤ ꯊꯕꯛ ꯆꯠꯄꯗꯗꯤ ꯃꯇꯤꯡ ꯊꯣꯛꯅ ꯆꯠꯈ꯭ꯔꯕ ꯏꯆꯥꯗꯤ, ꯍꯥ? ꯏꯃꯥꯒꯤ ꯑꯋꯥꯕꯗꯤ ꯅꯪ ꯅꯣꯡꯃꯇ ꯎꯗꯦꯅꯦ." "ꯏꯇꯥꯎ ꯇꯣꯃꯥꯜꯒꯤ ꯈꯪꯅꯕ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯂꯩ ꯍꯥꯏ, ꯑꯗꯨꯗ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯗꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯕꯨ ꯀꯅꯥꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤꯅꯣ? ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯕ ꯏꯃꯥꯕꯨ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯈꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯃꯃꯥ ꯃꯆꯥꯇꯪ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯌꯨꯝꯕꯥꯜꯅꯤ꯫ ꯏꯕꯣꯝꯆꯥ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥꯕꯨ ꯃꯥꯡꯒꯣꯜꯗ ꯀꯧꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯔꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ." "ꯏꯃꯥ, ꯀꯩꯗꯧꯔꯦ?" "ꯑꯩ ꯑꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯁꯤꯡ ꯈꯥꯏꯔꯨꯕꯅꯤ." "ꯌꯦꯡꯉꯨꯍꯩ, ꯅꯅꯦ ꯇꯣꯝꯕꯤꯅ ꯃꯣꯏꯒꯤ ꯈꯨꯜꯗ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯏꯃꯥꯗꯤ ꯏꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕꯣ꯫ ꯃꯗꯨ ꯅꯪꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯅꯦ ꯇꯣꯝꯕꯤꯒ ꯑꯩꯒ ꯆꯠꯂꯒ ꯍꯥꯏꯔꯨꯔꯗꯕꯅꯤꯀꯣ꯫ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯍꯟꯗꯛꯇꯤ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯣ, ꯈꯪꯗꯦ, ꯑꯩ ꯅꯣꯏ ꯊꯣꯛꯄ ꯇꯧ. ꯍꯦꯛ ꯇꯧꯔꯒ ꯅꯨꯄꯤ ꯊꯤꯔꯣ, ꯍꯦꯛ ꯇꯧꯔꯒ ꯅꯨꯄꯤ ꯊꯤꯔꯣ ꯁꯤꯅꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ." "ꯍꯦ, ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯅꯪꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯀꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯀꯩ ꯄꯥꯟꯗꯕ ꯀꯅꯥꯕ ꯂꯩꯔꯤꯕꯒꯦ ꯅꯪꯒꯤ ꯂꯣꯡꯒꯥꯗ, ꯍꯥ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯊꯣꯛꯂꯒ ꯂꯩꯕ ꯌꯥꯔꯣꯏꯀꯣ, ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ꯫ ꯊꯥ ꯄꯥꯟꯈꯠꯂꯛꯄꯗ ꯅꯅꯦ ꯇꯣꯝꯕꯤꯒ ꯑꯩꯒ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒꯗꯕꯅꯤ꯫ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯒ ꯁꯈꯤꯒ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ ꯇꯊꯣꯠ, ꯑꯩꯈꯣꯏ ꯏꯆꯦ ꯁꯥꯈꯤꯁꯦ ꯈꯨꯜꯗꯨꯗ ꯏꯪ ꯇꯞꯄꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯦ꯫ ꯏꯆꯦꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯏꯕꯨꯡꯉꯣꯗꯨꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅꯒ ꯐꯈ꯭ꯔꯕ, ꯁꯨꯕ ꯅꯣꯝꯕꯒ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯦ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯌꯥꯗ ꯂꯥꯛꯇꯒ ꯌꯥꯔꯣꯏꯀꯣ ꯏꯆꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨꯗ ꯆꯥꯗꯨ ꯄꯤꯔꯝꯃꯤ꯫ ꯁꯥꯈꯤꯅ "ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯗꯤ. ꯂꯥꯎ, ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ. ꯁꯤꯗ ꯐꯝ." ꯂꯦꯝꯕꯤ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯅꯣꯟꯊꯗꯨꯅ ꯁꯥꯈꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯝꯃꯤ꯫ "ꯏꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ. ꯏꯃꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ?" "ꯑꯩꯒ ꯑꯩꯒꯤ ꯃꯈꯥꯗ ꯏꯄꯥꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ." "ꯇꯊꯣꯠ, ꯏꯃꯧꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯆꯤꯟ ꯃꯌꯥꯅꯒ ꯅꯨꯡꯁꯤꯔꯤꯕ. ꯑꯩꯗꯤ ꯀꯨꯏꯅꯒ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ ꯁꯤꯗꯤ. ꯅꯣꯏꯅ ꯃꯥꯅꯆꯥ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ. ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯇꯝ ꯂꯦꯞꯅꯕꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯗꯕꯅꯤꯀꯣ ꯑꯩꯗꯤ. ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯇꯊꯣꯠ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ." "ꯑꯗꯨꯅ ꯐꯔꯗ꯭ꯔ ꯏꯅꯝꯃ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯂꯦꯞꯇꯨꯅ ꯏꯕꯣꯝꯆꯥ ꯃꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯅ ꯈꯟꯖꯕꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯆꯥꯎꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯦꯝꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯇꯟꯕꯤ, ꯍꯥꯏꯅ ꯁꯤꯡꯅ ꯌꯥꯗꯕꯤ, ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯈꯤꯅꯗꯤ ꯑꯉꯥꯡꯅꯤ ꯈꯪꯗꯗꯅ ꯇꯧꯖꯔꯤꯅꯤ, ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯐꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯉꯥꯡꯁꯛꯄꯗꯤ ꯇꯧꯔꯝꯗꯦ꯫
Nongma nungthil numidang wairamgi matamni. Mau Limbi o mau kadai leigini nangbo tadabrane ai mau nangbo leitabrane kadai sakhraba zanune numidang wairam sida madu kaino ima rauga pangkauda goiduba minga tang tumba sida kaino khangde pangkaude kauradana tumanggamda khangde oiba kaino khangde hai mawa karino ni nangbo numidang wairam oirabasi phauba haujiku tumdana leiba matam la noibo ha yengoi imana thariba ingkholgi mana masing singse ising khara sayu imadi khwang sinari nya ngarang dagi lengba khotpa se kaya nungai ti ni bema nang kadai dagi kamsa pote nong hek ngan badagi imungi dabak mayam ama tawbada isa sa pote ekti eban aduga nungthung hek tang tumba sid phau amu ko yang hawdo piraga ising sayu kaina nati imagi sibu ai sibu yum sigi thabeng khang tawna ba minai oinaga ubibra ngamjadre ai khoi di ising sai baga ngamoi ai tumu bagi isa sia kharaga wabani kwa dum atap amta saruge takzaning dabana si hairam laga lembi masamana sem dana thongalom da thoki thokpani da ai gi mausia karam kana wakhal tarakadabunu khangdre nya ai ni hek sai bahai thuni ising si masu imungi thabain khang tawbada wabadi wazaraban sakhi khwang naraba sunana ingkhol da hauriba mana masing singdu ising sairami ngaki matungda ibomsa thongalom dagi sanglaklam kainoi ima bu ngarang da khwang nai hai khibadai ising amuk sarami sibu kaigi lembi de salu yadra na ba mu hinjin da batawisi lembi tabra ni nangba hai kaururano ibung Sakhumgi thau thum kari no leitri haibadagi imana kaithel da satlaga khara leirusu haidana satkibada ngaibani bemadu mana dinya mala ga saigi haijarambani imana mala pa ngaina potha sung khara sairage na sairamibani masu imugi thaba ingkhang mayam si tawbada yamna wajarabani aduna isu aigi angamba khara sidi adum tawge sa sidi thabak sung tawdan leibasina haksang si hena nungai te dana tawbani imagi bungo haksang sajel oina tawribani ni imagi sia yarisima imana dum haina haidun le naraga wadoisa ima khaktani ima nahan su khong na dana tawridun podaraga sukla ek leite ba ima nangsi hayeng dagi thabak kamta yawba yaru imana lembi su lei ai su lei yarisima potharu ai tarulise se ising se isarage asumna matam ayambada Lembina tawgadaba thabak sing adu Sakhina mamong nupi lembiga lawtanaba tawdana thabak ayamba pumba Sakhina wangangdana mamong nupi lembina tawba ngaidana Sakhina loina tawrammi aduga mamong nupi na satliba sajat lamchat sing asi Sakhina masanupada su nomata khanghalamde angang oibagi aduk tawzarini matam khara leiraga gyan maina tajarakani khanduna Sakhina masanupada khanghandana loina ngamnaba tawzarammi Maramdi Sakhina lembibu masaningolgumna nungsisai lembi mangonda saibinaba ngangbinaba kanasu leitre matagum nongmagi maning makha tamba hengalaktuna mahakna tawningbada tawba chatningbada satpa sumsum henjilakhi asumna matam kharagi matungda nongmagi numitni ibomchana ei tabra lembi tabra ni nangbo aigi khawdu puthorong ne he thingenge ni noibo matam se a yaukhre ne Itaw to maldo ngai duro leiramani o pure lai moi ta so se sida leire khawdo posai do amte yengbiyu loi surabra haibado numi kaya ni mukno ne nangna leira kadori basi boibung ma tha mamukti leirakan thabak supam du so ha nei itaw ga satuni yengluraban yamnu waba thabak ti natte deiba lembe nang imana haiba iluko imangi seba bazana tobiyu ko imase ikhoi gi khanbada yamnu wazaraban Nang ni mabu nungaina thambiduna imau pelhaluko lembi aisu khangida moita so aina khangna imagi seba tawgani aikhoi mayam sangdana ima se aina thamdoin moita so wakhal nungai daba tawnu imagi di ai lerisidi kaisumda khalunuda moita so wakhal da nungaina satpiyo pakhanda khanjillati kamain tawdoino asumna ibomsa do matam khara nangphaida thabak satkre adubu lembi di ibomsa satkibadagi hena maton thokre mana tawningbada tawduna yumduda kusirasi tawduna yamna nungaina leirammi
เมาอ่ะให้เมาอ่ะให้บุก็ได้เนี่ยสักครั้งจะนู่นเนี่ยมาสิบ่ยุ่มสิได้สุดเลยยิ่งแต่บ่เมาสิบุการันบ่เมานู่นเนี่ยสิบ่นูงเงี้ยงานบ่กะเลยใกล้เดี๋ยวว่าที่สู้บ่มาสักครั้งจะแล้วเนี่ยมาสิบ่นูงมากี้ซุ่มเห็นจะเลยไอ้กี่เมาสิมาเตาครั้งนั่งนั่นตัวนู่นเนี่ยสิบ่ไอ้บ่พารักกระให้ดูนะไอ้น่ะยังลักลีบเสียพานาดีกุยเดสิไอ้น่ะที่มาเสียก็ยาได้อิงเต้าคราบนุนุ่งสีคราบนุไอ้ดูนะให้น่ะจะดูนะยุ่มสิปุระคีบันิโกทุกปนิดโกไอ้เสียอาสมดาเลมบีดีถอยนูกีปวดพัมดับพัมดูนะกว่าซาดูนะมีวางงังน่ะดูนะเลยดำลิมบีอะคุลสิตะควายแต่แกมาสักมาโตพัซบีเมาเสียนี่เมาเนี่ยให้นาดีบเสียนั่งบุตาดไรมีเมาหน้าสิ่งสีนั่นนั่งบุเนี่ยก็เลิกนั่นนะยำให้น่าเรนี่ตายเนี่ยคุณสิได้ไอ้งอนเด็กเห็นพัซบะมาดีเลยตีนี่กันนากีเฮลเด็กงังเด็กไอ้งอนเด็กเห็นพัซบะมาเด็กเลยตีวานี่อินี่นั่งบ่ดูกันนี่เนี่ยไอ้เสียไอ้คุยตาส่งนะดูนะซานะดูชีนะไอ้น่ะหายไปแต่โตไปสิเนี่ยคุณกิมีสิ่งเสียยำกันนะบ่มีเอาเลยเป่าสิสู้จ้านี่ตาดิสิอินี่นั่งบ่มานี่สุมิโกนั่งนะหายไปโตกันลักไหนอีมงสิอะตุงไงคุณเฮนังบ่นุยกียุ่มทั้งนะบะปิสักกี้มะม่วงดูบูทับกะยามพยให้ในนี้นังบ่มันนี่มะม่วงโดยามนะสุนุงสีนี่ให้ในเนี่ยมาดูบูทับกมาโตบดะมันนี่มะม่วงปุ่นน่ะโตวินัยให้ดิเนี่ยนาทีนี้ซุ่มไรมีนังบ่ตาลากประบสิบ่ก็ได้เดี๋ยวนี่ก็น่าหนูบ่ให้สิลีนูไอ้คุยดียุ่มทั้งนั้นเลยบนี่นะโอยเนี่ยมาตายตุลุงเฮ็ดงานบ่กันนี่ตุมาดูกี่โมงตุนะมันเนมอสุนบิตุดะทับปุ่มน้ำตัวลิบสิอสุนบิอินี่พิสักตัวงำดะทับตัวจะบดอยิงบดกะยาดินุงไงตรีอินี่ไอเดียอะดูกันนี่เนี่ยมาปามสิดะเนี่ยมากังดิเนี่ยมาหนูจะสิมันต้องในยิงคิดจะภาษานี่คุยเนี่ยมิดกาเสียนาภาษานี่คุยดิทางนั้นเลยรู้บ้านี่นะให้มาจุ่มบริเลมเบียนั่งน่าให้ริบไม่ยำสิวะต้องน่าสุ่งงงเครดามาดูกี่โมงตุเดียอีไม่ปีมาเงาเครดาโกอาสมนาเลมบีอารานบะเป่ากะยาอามาถอยนูดาให้จินดุนามีกิมิวะกะยามางางเบียบงางนาระบมาตุงมายุมดานุมิดังตาระมาตุงดาฮัลลักลัมก็ได้เดสลูกินี่เบียมันนังมุงสายดะเกียอีมาดาสิเดสลูกิโคลูกิสุการิมตายรำเดียอีมาดีนั่งเลยบ่อยคันดานังสายดีเกาลูเรียอายุสักซาบุกิโคลูคักตุสุเพียงงำดีนังนตอริปะยังไงนาวานะผู้รวยบรรลังไฟดลาบนั่นเลยครากันดาอิมุงดาตุคักสักุงนำดันทำบเสพัดติตะหวยดีนะให้นารีบันเนี่ยอันตุกันนังดีอายุซาบุกิโคเล็กสิงดอมันยิงทองสิริอีสายดุนเลยดำเมียเนี่ยเฮาซิกปุดีไอ้น่ะเพียงสามเต่าเดินลอยสิลินัดเดียสุกเทียงละเผาบะก็ได้เด็กกันนากีได้เลยดูเก็บบันนังโบมาในเพียงกันที่ยาในใกล้เดาระแกนงพาตัวขักแต่เพียงบัดาว่ายังในงังเล็กนมิจุปะไอ้น่ะเพียงดุนลักปะเสียใครให้ยัยอีมาดาทับกเลยดันนี่ไอ้นางสายเด็กสัตว์ลุริบสินัดเดียนี่ไอ้บุยมสิสุรุเฮกในสิ่งนั้นเลยอยู่ให้บล็อกอีมากิสิบะนัดเดียนี่เฮอีมาน่ะให้บดีกูนุคักนั่งดุนทำบสิพัดเดียนั่งนั่นสัตว์ลุระสูงั้นน่ะหันจิลักตัวน่ะน่าสากิน่ะเท่าเสียข้างน่ะตัวให้บันนี่อีมาน่ะให้บดีโอพาเรเซอีมาน่ะวายรำสินั่นน่ะเนี่ยรวยน่ะไตตะลอยระบันนี่นั่งไล่ทองไม่โตทันโดรุสัตสัวเต้าบีบกี้เต้าบีบะอัดสุดตกถูกพิรมุยาดรอไอ้กิสรุกเสียคักตะบสุกยาไม่ยาตะบันนี่ดอกอาสมน่ะมาตำคราสัวเฮาคีดำสักคีดินงมนุงมกีอวาบะให้มันตัวโอยระบันนี่มหักน่ะมามองนุปีเลมบีดาอภาบวะปอกตักนสิ่งให้ระบสุเลมบีน่ะมัวอามาดลวีรำเดเลมบีมหักน่ะตองนิงบัดเต้าจะนิงบัดสัตมากิกุซีราสีเต้าดุนตะเลยรำสักคีบุมหักน่ะการิสุเลตนะขลัมเบม่าไอ้ตาบรณีนังบัวเลมบีอะไอ้เลมบีอุกายโนมันนึงลมตะกวนเบงบกี้มาคนกับตาบีจับรอยมาบอกเอาแต่เราดูบ่นึกซานะก็นึกซาสักลักสิเดานิ่งดับนะใครให้กินนักเกาหลีบุญขังดิท่าจะนิ่งดับนะบ่ใครโน้ให้รอดันลาเดียอีมากิพิโรลคราเซียนั่งทับกลอยระกะคราสูบิยุกุยเร่พิโรลสิงจิสูดับมันนำเสียเลยเนี่ยนั่งกิพิโรลสูบดาอีมากิเสียคราสูบิยุให้กี่ให้ดันนะเกาหลีบันนี่เนี่ยยามบ่พิโรลนัดที่ได้อีมากิสิดิอีคารีอะนัดที่คารีบ่สิกิดะยมมาสิกิมีนายโอ้ยอุบิบรอยสิบุยมานะกษัตริย์ดิกิ
ꯊꯤꯕꯣꯡ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯦ ꯑꯗꯨꯒ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯥꯎꯕ ꯐꯦꯡꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯐꯤ ꯑꯃꯨꯛ ꯁꯨ ꯀꯥꯏꯅ ꯉꯝꯖꯗ꯭ꯔꯦ ꯅꯈꯣꯡ ꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯅꯃꯤꯠ ꯅꯅꯥ ꯌꯥꯗꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯆꯥꯛ ꯄꯨꯈꯝ ꯆꯥꯔꯤꯗꯨꯕꯨ ꯅꯁꯥꯒꯤ ꯐꯤ ꯑꯃꯅꯤ ꯐꯥꯎꯕ ꯍꯦꯛ ꯁꯨꯕ ꯉꯝꯖꯗ꯭ꯔꯣ ꯏꯃꯥꯕꯣ ꯑꯩꯗꯤ ꯁꯨꯕ ꯉꯝꯃꯣꯏ ꯅꯪꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯣ ꯑꯩ ꯉꯝꯃꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯒꯗꯕ ꯐꯤꯔꯣꯜꯁꯨ ꯑꯝꯇ ꯍꯦꯛ ꯂꯩꯖꯗꯦ ꯍꯥꯏ ꯃꯧꯋꯥ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯉꯥꯡꯁꯛꯏꯕ ꯃꯌꯥꯝꯗꯨꯕꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯏꯃꯥ ꯌꯨꯝꯊꯪꯅꯕꯅ ꯇꯥꯔꯒ ꯌꯥꯝ ꯏꯀꯥꯏꯀꯣ ꯇꯣꯛꯑꯣ ꯐꯤꯁꯦ ꯏꯃꯥ ꯁꯨꯔꯒ ꯌꯥꯔꯦ ꯑꯩ ꯁꯨꯔꯒꯦ ꯇꯣꯛꯑꯁꯤ ꯏꯕꯦꯝꯃ ꯇꯣꯛꯑꯁꯤ ꯁꯥꯈꯤ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ ꯃꯁꯤꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯊꯤꯖꯈꯤꯕ ꯏꯃꯧꯗꯨꯅꯤꯀꯣ ꯃꯁꯦ ꯃꯇꯝꯗꯨꯗꯗꯤ ꯀꯌꯥꯗ ꯏꯪ ꯇꯞꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯤꯟ ꯆꯪꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯦꯅꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯉꯜꯂꯤꯀꯥꯟ ꯅꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯂꯥꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯃꯥꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯗꯅ ꯎꯁꯤꯟꯅꯗ ꯈꯪꯁꯤꯟꯅꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯃꯥꯅ ꯑꯩꯒꯤ ꯊꯛꯇ ꯑꯁꯨꯝꯅ ꯉꯥꯡꯂꯤꯕꯁꯦ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯥꯈꯤ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩ ꯂꯦꯝꯕꯤꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯜꯂꯛꯄꯁꯨ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯏꯃꯥ ꯑꯩ ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯗꯣ ꯏꯃꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯤ ꯉꯔꯥꯡꯒꯤ ꯆꯥꯖꯤ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗꯨꯝ ꯆꯥꯔꯣ ꯊꯨꯝ ꯂꯩꯁꯤꯡꯅ ꯀꯩꯅꯣ ꯇꯣꯠꯂꯒ ꯍꯦꯛꯇ ꯆꯥꯔꯣ ꯑꯩ ꯏꯟꯁꯥꯡꯒ ꯊꯣꯡꯉꯝꯗ꯭ꯔꯦ ꯏꯟꯁꯥꯡ ꯑꯃꯨꯛ ꯊꯣꯡꯗꯨꯅ ꯂꯩꯔꯕꯗꯤ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯉꯁꯤꯒꯤꯗꯤ ꯌꯥꯅꯕ ꯆꯥꯔꯣ ꯏꯃꯥꯁꯨ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯣ ꯈꯔ ꯊꯨꯔꯦ ꯑꯗꯨꯅꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯉꯔꯥꯡꯅꯁꯨ ꯍꯥꯏꯗꯦ ꯅꯪꯗꯤ ꯏꯃꯥꯗ ꯀꯌꯥꯝꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯤꯔꯅꯤ ꯅꯪꯕꯣ ꯉꯔꯥꯡ ꯍꯥꯏꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯂꯥꯛꯄꯤꯔꯅꯨ ꯑꯩ ꯊꯟꯗ ꯑꯗꯨꯝ ꯆꯠꯆꯈꯤ ꯌꯥꯅꯤ ꯑꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯠꯂꯨꯔꯒ ꯌꯦꯡꯖꯔꯨꯔꯒꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯄꯥꯡꯉꯤ ꯇꯥꯅꯤꯡꯗꯝꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯈꯤꯅ ꯇꯞꯅ ꯁꯣꯟꯖꯍꯧꯏ ꯑꯩꯒꯤ ꯃꯧꯁꯤꯕꯨ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯧꯔꯤꯀꯥꯟꯗꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗꯕꯅꯤꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯦꯝ ꯑꯩꯒꯤ ꯋꯥ ꯇꯥꯗꯕ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯑꯩꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯤꯡꯕ ꯄꯣꯛꯇꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡꯁꯦ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯟꯗꯛ ꯏꯕꯨꯡꯉꯣ ꯂꯥꯛꯄꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯐꯖꯅ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯥꯈꯤ ꯑꯗꯨ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯃꯑꯣꯡꯗ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯁꯥꯈꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯏꯟꯁꯥꯡꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯏꯟꯁꯥꯡꯒ ꯄꯨꯔꯛꯇ꯭ꯔꯦ ꯁꯦ ꯆꯒꯪꯁꯤ ꯑꯗꯨꯝ ꯆꯥꯔꯨꯁꯤ ꯕꯦꯝꯃ ꯃꯧ ꯍꯩ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯅꯥꯎꯁꯤ ꯌꯣꯠꯄꯗ ꯌꯥꯝꯅ ꯅꯥꯏꯅꯦꯍꯦ ꯅꯪꯕꯣ ꯆꯝꯐꯨꯠ ꯑꯣꯏꯅ ꯈꯔ ꯐꯨꯜꯂꯛꯀꯦꯔꯣ ꯏꯃꯥꯗ ꯑꯣ ꯉꯝꯖꯗ꯭ꯔꯦ ꯁꯤꯕ꯭ꯔꯥꯁꯨ ꯁꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯁꯤꯖꯈ꯭ꯔꯣꯅꯦ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯊꯣꯡꯕꯗ ꯑꯩ ꯉꯝꯃꯔꯣꯏꯕ ꯑꯩ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩ ꯃꯤ ꯋꯥꯍꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈ꯭ꯔꯣ ꯍꯧꯖꯤꯛ ꯆꯝꯐꯨꯠꯀ ꯐꯨꯠꯇꯨꯅ ꯂꯩꯕ ꯉꯝꯖꯔꯔꯣꯏꯌꯦ ꯑꯩꯗꯤ ꯆꯒꯪꯁꯤ ꯑꯗꯨꯝ ꯆꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯥꯛ ꯑꯗꯨ ꯁꯥꯈꯤꯒꯤ ꯃꯆꯤꯟꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯝꯆꯥꯁꯨ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯂꯥꯛ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯏꯃꯥꯁꯤ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤꯗꯨ ꯏꯕꯣꯝꯆꯥꯅ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯩꯃ ꯃꯣꯏ ꯇꯥꯆꯧ ꯀꯔꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯂꯥꯛꯀꯅꯤꯁꯨ ꯍꯥꯟꯅ ꯍꯥꯏꯗꯦ ꯏꯃꯥꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯆꯥꯛ ꯏꯜꯂꯝꯕꯅꯤ ꯏꯃꯥ ꯌꯦꯡꯉꯣ ꯁꯦ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯇꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯣꯝꯆꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯐꯔꯦ ꯏꯆꯥ ꯂꯥꯛꯄ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯒ ꯁꯥꯈꯤꯗꯨ ꯀꯞꯆꯔꯝꯃꯤ ꯏꯕꯣꯝꯆꯥꯗꯤ ꯃꯃꯥ ꯁꯥꯈꯤꯅ ꯀꯞꯂꯤꯕꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯃꯗꯤ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤ ꯃꯆꯥꯗꯨ ꯎꯕꯗ ꯀꯞꯆꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯀꯞꯀꯅꯨ ꯏꯃꯥ ꯁꯦ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯕꯁꯤꯗꯤ ꯏꯃꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯕꯤ ꯃꯃꯥꯕꯨ ꯏꯕꯣꯝꯆꯥꯅ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡ ꯃꯃꯥꯕꯨ ꯆꯥꯛ ꯈꯔ ꯏꯟꯕꯤꯔꯝꯃꯤ ꯂꯦꯝꯕꯤ ꯏꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯝꯗꯧꯅ ꯉꯝꯗꯕꯅꯣ ꯑꯃꯥꯏꯕꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯑꯁꯨꯝꯅ ꯊꯝꯕꯗ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯣꯏ ꯇꯥꯆꯧ
ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯈꯤꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤ ꯌꯥꯝ ꯑꯔꯨꯕ ꯅꯠꯇꯦꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯀꯧꯕ ꯍꯥꯏꯕꯁꯦ ꯁꯦꯜꯒꯤ ꯊꯕꯛꯅꯤꯗꯣ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯅ ꯑꯃꯥꯏꯕꯗꯣ ꯀꯧꯔꯨꯗꯣꯏꯅꯣ ꯃꯣꯏ ꯇꯥꯁꯣ ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯏꯑꯣꯡ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯀꯧꯗ꯭ꯔꯕꯅꯤ ꯑꯃꯥꯏꯕꯒ ꯀꯩꯅꯣꯅꯦ ꯂꯦꯝꯕꯤ ꯏꯇꯥꯎ ꯇꯣꯃꯥꯜꯅ ꯁꯦꯜ ꯄꯤꯔꯛꯇꯕ꯭ꯔꯅꯦ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯁꯤꯗꯤ ꯐꯠꯇꯦꯗ ꯂꯦꯝꯕꯤ ꯅꯪꯕꯨ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯅꯔꯒ ꯇꯧꯔꯝꯕ ꯌꯥꯗꯕ ꯃꯥꯏꯅ ꯐꯖꯔꯛꯁꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯂꯦꯝꯕꯤ ꯀꯔꯤꯅꯣꯗ ꯃꯣꯏ ꯇꯥꯆꯧ ꯊꯥ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯗ ꯃꯣꯏ ꯇꯥꯆꯧꯅ ꯁꯦꯜ ꯄꯤꯔꯛꯑꯦ ꯍꯥꯏꯗꯅꯕꯨ ꯇꯥꯗ ꯇꯣꯃꯥꯜꯅ ꯁꯦꯜ ꯈꯔ ꯊꯤꯜꯂꯛꯑꯝꯕꯗꯨꯗꯤ ꯃꯗꯨꯒꯤ ꯁꯦꯜꯗꯨꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯇꯧꯕꯒ ꯆꯦꯡ ꯆꯥꯛ ꯋꯥꯟꯕꯒꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯗꯨꯗ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯑꯩꯅ ꯁꯦꯜ ꯈꯔꯁꯨ ꯄꯤꯈ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯃꯆꯤꯠ ꯃꯆꯤꯠ ꯈꯪꯍꯧꯕ ꯅꯠꯇꯤꯌꯦ ꯁꯦꯜ ꯈꯔꯗꯨꯗꯤ ꯂꯦꯝꯕꯤ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯈꯔ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗ ꯈꯨꯝꯂꯝꯃꯤ ꯍꯣꯏ ꯐꯔꯦ ꯌꯥꯔꯤꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯨꯅ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯏꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯁꯥꯈꯤꯁꯨ ꯅꯥꯕ ꯐꯔꯦ ꯑꯗꯨꯕꯨ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥꯗ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯝꯖꯔꯝꯗꯦ ꯃꯗꯨ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯠꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯏꯕꯣꯝꯆꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯍꯧꯖꯤꯛꯁꯨ ꯏꯕꯣꯝꯆꯥ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯅꯦꯝ ꯁꯥꯈꯤꯕꯨ ꯀꯣꯜꯂꯨꯈꯥꯛ ꯐꯦꯡꯍꯟꯕ ꯋꯥꯏꯔꯝꯁꯤꯠ ꯁꯦꯡꯍꯟꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯣꯏ ꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩ ꯃꯈꯣꯏ ꯇꯥꯆꯧꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯃꯁꯥꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯏꯃꯥꯁꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯨꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯏꯃꯥꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯝꯇ ꯆꯠꯂꯨꯁꯦꯕ ꯀꯣ ꯃꯇꯝ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯀꯣ ꯃꯈꯣꯏ ꯇꯥꯆꯧ ꯂꯦꯝꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯅꯤꯡꯂꯤꯕꯁꯦ ꯅꯍꯥꯟꯗꯁꯨ ꯆꯠꯂꯨꯕꯗ ꯉꯥꯏꯔꯤ ꯑꯩ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯒꯅꯦ ꯏꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯟꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯑꯝꯇ ꯇꯧꯀꯣ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯜꯂ ꯃꯇꯨꯡ ꯅꯣꯡꯃ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥꯁꯦ ꯃꯊꯟꯇ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯂꯦꯝꯕꯤ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯅꯪ ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯗꯤ ꯀꯩꯅꯣꯗ ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯃꯇꯝꯈꯔ ꯈꯛꯇꯪ ꯂꯩꯔꯨꯁꯦ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯃꯥ ꯈꯛꯇꯅ ꯅꯃꯥ ꯑꯣꯏꯅ ꯎꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯕꯨꯅ ꯀꯩꯁꯨ ꯂꯩꯇꯅ ꯎꯕ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯅꯩꯔꯒ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯔꯦꯅꯦ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩ ꯅꯣꯡꯃꯇ ꯊꯕꯛꯀ ꯇꯧꯖꯔꯛꯄ ꯅꯠꯇꯦ ꯈꯨꯠꯇ ꯍꯥꯝꯃꯒꯅꯤ ꯆꯥꯖꯔꯛꯏꯁꯦ ꯏꯃꯥꯅ ꯊꯕꯛ ꯃꯅꯥꯝꯗ ꯍꯦꯛ ꯌꯥꯎꯍꯟꯖꯔꯛꯇꯦ ꯁꯤꯒꯤ ꯌꯨꯝꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯔꯦ ꯑꯩꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯣꯏꯔꯕꯅꯦꯕ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯃꯥꯡꯉꯦ ꯃꯥꯡꯉꯕꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯆꯕꯠꯅꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯀꯣꯏ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯆꯌꯦꯠꯅꯗꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯅꯥꯏ ꯍꯥꯏꯅꯤ ꯑꯃꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯒ ꯉꯝꯖꯗ꯭ꯔꯦꯕ ꯅꯃꯥ ꯀꯨꯝꯄꯨꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯗꯨꯅꯅꯦ ꯑꯩ ꯌꯨꯝꯁꯤ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯁꯤ ꯍꯥꯏꯔꯒ ꯏꯕꯣꯝꯆꯥꯅ ꯈꯨꯄꯥꯛꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯏ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯊꯤꯡ ꯑꯗꯨꯒ ꯏꯃꯥꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯃꯥ ꯑꯁꯤꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯏ ꯍꯥꯏꯗꯅ ꯅꯤꯡꯊꯣꯜ ꯄꯣꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯣꯏꯔꯦ ꯇꯧꯏ ꯅꯨꯡꯁꯤ ꯈꯪꯗꯕ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯪꯅ ꯑꯗꯨꯝ ꯌꯦꯡꯊꯤꯕ ꯅꯪꯕꯨ ꯃꯤꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯑꯁꯤꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏ ꯅꯪꯕꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯒꯤꯔ ꯅꯪꯅ ꯉꯁꯤ ꯏꯃꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯁꯨꯛ ꯐꯠꯇꯕꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯈꯟꯕꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯅꯄꯥꯝꯗ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏꯅ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯆꯠꯈꯤꯅꯤ ꯅꯃꯥꯁꯤ ꯅꯝꯃꯤꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯅꯠꯇ꯭ꯔꯕ ꯅꯃꯥꯁꯤꯒꯤ ꯋꯥ ꯈꯖꯤꯛ ꯍꯥꯏꯔꯨꯕꯒꯤ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯗꯤ ꯑꯩ ꯂꯩꯔꯣꯏꯌꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯝ ꯂꯣꯏꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ ꯅꯃꯥ ꯀꯨꯝꯄꯨꯕꯤ ꯉꯥꯏꯇ ꯅꯥꯗꯨꯅ ꯁꯨꯝ ꯂꯩꯕꯤꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯐꯩ ꯈꯪꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏꯕ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣꯁꯨ ꯍꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯈꯤꯅꯤꯌꯦ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ
ꯏꯪꯅ ꯆꯤꯛꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯆꯠꯅꯤꯡꯕꯗ ꯆꯠ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ ꯂꯩꯖꯅꯤꯡꯗꯦ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯉꯣꯟꯗꯒ ꯐꯨꯗꯅ ꯈꯪꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯑꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯏꯕꯣꯝꯆꯥꯁꯨ ꯈꯥꯝꯗꯨꯕ ꯇꯧꯗꯦ ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯠꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯂꯦꯝꯕꯤ ꯑꯗꯨ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯇꯥꯊꯣꯠꯅ ꯃꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯕꯁꯨ ꯂꯦꯝꯕꯤꯗꯤ ꯃꯅꯥꯗ ꯍꯥꯞꯇꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯂꯦꯝꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯅꯁꯨ ꯃꯅꯝꯃꯕꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯕꯤꯅꯥꯅ ꯇꯧꯕ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯁꯤꯜꯂꯝꯗꯦ ꯕꯤꯅꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯃꯇꯝꯁꯤ ꯐꯅꯗꯤ ꯃꯀꯨꯏꯔꯛꯏ ꯌꯨꯝꯁꯤ ꯂꯩꯔꯛꯏꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯆꯨꯝꯃꯤꯀꯣ ꯃꯧ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯅꯕ ꯆꯠꯄ ꯍꯩꯕ ꯇꯥꯏ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯇ ꯅꯪꯕు ꯅꯅꯦꯝ ꯅꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯅꯦꯝꯅ ꯅꯪꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯒ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯈꯔꯒꯤ ꯂꯧꯇꯥꯟꯅꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯅꯦꯝ ꯑꯗꯨꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯕ ꯇꯟꯕꯒꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯤ ꯏꯃꯥꯗꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯅꯪ ꯈꯔ ꯈꯜꯂꯨꯀꯣ ꯅꯅꯦꯝꯗꯣ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕ ꯃꯤꯅꯤ ꯅꯅꯦꯝꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯐꯠꯇꯅꯕ ꯈꯛ ꯇꯧꯔꯣꯏ ꯅꯪ khara khalu nang imana haisi ko ima othok asu ngang khre da ko nang se yum da lai ri se imana ti ai ni khangni khangdana ingoda pangang na ngangi pangtai da tai ni mama do kya kanda ma ne ngon da kupak na nin thare du adu ku mama pham du da ai na lai ba da kayam nungai doi no ai di khana chat la roi yum du da chak na sak lam ban khoi bina du bu chak dau sik phaw loi ji ja ima ai ngon na ngang na lai ga da ba gi saru mau da ne sak to khara thu nam da loi sin na ma taw na haru so ai sak yam lam ban ya dre se kaya da ni yu ni ma se mi na ngang li ba se mana da hap te ni ma se angang si na nga sai de gi mathan da sak thong li ba se sang du na mateng khara taw ge hai ba di khan de ne mau si ni imung gi thabak pu taw gadra sak thong bi su bu taw gadra mau si wa zara bani ai na wa ngang la ba di soi da na khanara kani da na ai na wa se su ngang da ba si da ba si yam hel la bani ko ma se yaroi ko yaroi nang lam chat to khara sem dok pa na phani be ma nang ko nang hai bi ri si ni hai hayeng nang ta ni ko wa za hu doi se nang ko suk kyan ta da bu nu pi si bu udok na wa da ri da ise asom da su sakhina masa nu pa na mamau nu pi bu kauru ge hai ba matam da ibom sa na mama bu sat pa yaroi hai da na hairam adok phatta ba nu pi do yum si da amuk khana ko ba yaroi hai du na ibom sa na mama sakhi bu thinglam sakhi na di mamau adu angang oi bagi adu gyan ta da na tawjari bani hairam adubu ibom sa na di sugya yaram asumna sum hau khibana matam kharagi matungni nongma lembi ising sokya haidana makoi gi thongal maya gi pukhri da lakpu matam da mahaki mopanu pa ki nu pibina amadi makoi gi thangna manna matharuga wari sanabadu sambal marum dagi lembi na taram isya ai kai haidinu khangdri yum sida mana sur lairaga lairakli base phanadi kuiri adagi yum sida lai haidana isal si inaw si haidana on ama mateng pangbagi wakhal de leite ne nongmata masana sabagi kon phau phengbagi wakhal leite adunadi mi gi yum da kadai di sanadoino chanadabagi halai ne se halai ba suk kyam suning da mau sibu kram mau no khangde imung du da lai ba ine du suni khraba mi ni mingon daga kaizaba halna teba ini du gi seba khra tawbagi mapam da halak tun lai gi khali bu wakhal se ai nga iko nga isi ma hek lakpadagi imung se santi phangjabani masi da khara tu na satkina ba lai se phanade koirabani aina koiramisi lai si su sukta hek ta bi di ai gi lai bak se hai ba sini ai gi oisaning je ai khangje bina nangi na rai bak si su othong na thikre da ko kai hai de no khangje si su hundu ubu su ya ba na te adagi sat khro hai na talu bu su ya ba na te do khangdri tawduri si ado nang singna loina da ba di yaroi ko lembi sanariba wari singdu tarubadagi mapukningda ningamdaba waruba sauningba pumnamak punsilladuna imungda sanglaktuna kapsaraduna mamada hairami ma ayumda tinbiro nunghaina nungsisa na leizaba imungdo haina machet tana tukai kibani
ꯑꯩꯅ ꯊꯕꯛ ꯇꯧꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕꯁꯦ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯇꯣꯉꯥꯟꯅ ꯂꯩꯍꯟꯒꯦ ꯈꯜꯂꯨꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯩꯕꯨ ꯃꯣꯏ ꯇꯥꯆꯧꯒ ꯏꯃꯥꯒꯅ ꯉꯥꯛꯄꯤꯔꯛꯈꯤꯗ꯭ꯔꯦ ꯏꯃꯥ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯌꯨꯝꯗꯨꯗ ꯍꯥꯏꯖꯔꯨꯒꯦ ꯏꯃꯥ ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ ꯏꯃꯥ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯊꯤꯟꯕꯤꯌꯨ ꯏꯃꯥ ꯏꯕꯦꯝꯃ ꯇꯣꯛꯑꯣ ꯌꯥꯔꯤꯁꯤ ꯇꯣꯛꯑꯣ ꯉꯁꯤꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗ ꯉꯥꯛꯄꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯔꯝꯕꯗꯣ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯈ꯭ꯔꯕ ꯃꯤꯅꯤꯅꯦ ꯏꯃꯥꯅꯅꯦ ꯏꯆꯥꯕꯨ ꯍꯌꯦꯡꯃꯛ ꯏꯃꯥꯒ ꯆꯠꯇꯨꯅ ꯊꯤꯟꯒꯅꯤꯌꯦ ꯏꯆꯥꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯌꯥꯖꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯤ ꯏꯃꯥꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯈꯛ ꯁꯥꯎꯔꯣꯏꯗꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯨꯡꯗꯨꯅ ꯏꯆꯥꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕా ꯇꯧꯗꯨꯅ ꯌꯨꯝ ꯀꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯅꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯁꯣꯝꯗꯁꯨ ꯁꯥꯈꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯃꯧꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯜꯂꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯏꯃꯧꯗꯣ ꯑꯩꯅ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ ꯈꯜꯂꯦ ꯀꯨꯏꯔꯦ ꯏꯃꯧꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯏꯃꯥꯅ ꯆꯠꯂꯒ ꯂꯧꯔꯨꯔꯅꯤ ꯑꯗꯨ ꯑꯗꯥꯒ ꯑꯩ ꯈꯪꯗꯦ ꯏꯃꯥꯅ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯆꯠꯄ ꯌꯥꯔꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜꯗꯣ ꯈꯪꯖꯗ꯭ꯔꯤ ꯐꯥꯎ ꯃꯥ ꯌꯨꯝꯁꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯀꯔꯤ ꯋꯥꯠꯂꯟꯒꯦ ꯌꯨꯝꯁꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒ ꯃꯥꯅ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯏꯃꯥ ꯆꯠꯄ ꯌꯥꯔꯣꯏ ꯃꯥ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯏꯃꯧꯗꯣ ꯈꯔ ꯄꯪꯖꯕꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯄꯪꯇꯧ ꯃꯇꯧꯕꯅꯤ ꯊꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯅꯤ ꯏꯃꯧꯗꯣ ꯈꯪꯗꯕ ꯍꯩꯇꯕꯗೋ ꯏꯃꯥꯅ ꯇꯥꯛꯄꯤꯒꯅꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯄꯪꯆꯠ ꯃꯆꯠꯂꯕꯁꯨ ꯌꯨꯝꯁꯦ ꯃꯥꯒꯤꯁꯨ ꯌꯨꯝꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯇꯨꯅ ꯏꯃꯥꯅ ꯏꯃꯧꯗꯣ ꯀꯧꯕꯤꯔꯨꯔꯅꯤ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯥꯊꯣꯠꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤ ꯃꯅꯦꯝꯕꯨ ꯀꯧꯖꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯏꯃꯥꯅ ꯇꯧꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯃꯧ ꯂꯥꯛꯑꯦꯗꯅ ꯏꯃꯥꯁꯦ ꯏꯃꯧ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯧꯁꯤꯗꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯀꯞꯄ ꯌꯥꯗꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯧꯁꯤꯗꯤ ꯆꯪꯉꯛꯑꯣꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯧ ꯂꯥꯛꯄꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯗ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯏꯃꯥꯒ ꯇꯥꯆꯧꯒꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇ ꯂꯩꯍꯟꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇ꯭ꯔꯕ ꯂꯝꯆꯠꯁꯤꯡ ꯑꯁꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯏꯅꯝꯃ ꯅꯃꯧꯁꯤ ꯏꯅꯝꯃꯅ ꯅꯆꯥꯅꯤ ꯈꯟꯅ ꯆꯩ ꯉꯥꯡꯗꯨꯅ ꯋꯥꯔꯛꯄꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯃꯥꯕꯨ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯁꯅꯨ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯏꯅꯝꯃꯅ ꯅꯃꯧ ꯑꯁꯤꯕꯨ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯗꯨꯅ ꯈꯪꯗ ꯍꯩꯇꯕꯁꯤꯡꯗꯨ ꯇꯥꯛꯄꯤꯌꯨ ꯏꯅꯝꯃ ꯇꯥꯊꯣꯠ ꯏꯃꯧ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯈꯟꯖꯈꯤꯕ ꯏꯃꯧꯅꯤꯅꯦ ꯃꯥꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯤ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯗꯅ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ ꯇꯥꯊꯣꯠ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯕꯣꯝꯆꯥ ꯆꯠꯂꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯁꯨ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯃꯥꯁꯤ ꯆꯠꯂꯨ ꯆꯠꯂꯨ ꯉꯥ ꯑꯃ ꯂꯩꯔꯨꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯕꯣ ꯍꯩ ꯇꯥꯊꯣꯠ ꯅꯪꯁꯨ ꯆꯥꯛꯀ ꯆꯥꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯏꯅꯝꯃ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯁꯨ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯪꯒꯣꯜꯗ ꯁꯥꯈꯤ ꯑꯃꯗꯤ ꯃꯁꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯅ ꯏꯃꯨꯡꯗꯨ ꯄꯨꯝꯅꯦꯟ ꯅꯦꯟꯈꯤ ꯑꯁꯨꯝꯅ ꯁꯥꯈꯤꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ